Kokomi gi khongjang sogatuna miyam amadi mahairoi singna khongjang sangsin ba leptri MLA gi mayumda maira rally chatuna thomjin kre police na tiar gas kaptuna tan khai kre aso open nan kre amadi Congress MLA Ranjit amasung Lokeshwar na lengang asida yauriba MLA Nimfuna Manipur ka heloi haina miyam da lautho o hai kre Krumjari Times of Manipur News mideng tabir besing bungangon Priyana taram nokche bagaloina na pau sandong pizari Kokomi na changsil lakpa khongjang sagot laduna ngasi su mafang kya da miyam na khongjang changsin beleftri Naga Santigi Warisin Purakpa Matamda Manipur gi ngomkhai amasung apun bagi saktam kaihan ba yaroi haina taksil laduna sagol mang sinam kom leirak ising zaibi amadi yumnam khunau gi miyam na yumnam khunau community hall da section wakat mifam chathaki Imphal gi kangabam laikai da su maike yedong gi miyam na khongjang changsin ki Kha Posangbam Nufi Lof amadi club sing na su Kha Posangbam community hall da section khongjang changsin ki Tidim lambi faring da laiba tongan ba mahailoi sang singi mahairoi singna human chem semduna khongjang sangsin bagaloi na pen da ba kholau sing lauki India lenga kamade Asian IM ani gi marakta chathariba santi gi wari asigi waroisin purakpada Manipur gi hauzik lairiba Manipur gi saktam ngamkhai administrative socio economy amadi cultural setup ta karigumba hiram amata da kaiba piba yaroi haina ngasi wangjing da miyam na maira rally chatuna khongjang sangsin kre miyam na wangjing tenthai assembly constituency gi MLA paunam brozen gi yumda thomjin kre police na tiar gi sel sing kaptuna tan khai ki All Wangjing Youth Organization Sinduna Chathaki ba miyam gi maira rally adu Wangjing Hodamba Purkri Achauba Lampakta miyam pullaba matung maira rally adu chatpa hauki amade Wangjing gi tongan ba mafam sing faudana tongan ba kholau kya ga loinena chathaki ba rally adu National Highway number 102 fauraga laktuna MLA Paunam Brozen gi yum tamna laki tungda masing yamdaba police personnel singna hairok hajin famda thatuna Changhandana honaki tungda miyam aduna namkhairaktuna sangsillaklaba tungda MLA gi yum hajin famda mukthatuna thinki maduda miyam na henjilakpadagi police na tear gas cell sing kaptuna tankhai ki miyam adu tankhai khraba matungda amok hana thomjilaktuna miyam aduga police ka amuk hana mungnaki tungda amambagi khudong chaba lauraga miyam adugi maraktagi makhuta pairamba maira sing fawba langsilaki Nauri kapsin laki nungna thazilaki thodok aduda police personnel ama nauri na panduna soki amadi maira rally laki ba singi marakta aso open kayam yawbano haiba hauzik fawi oina khangba ngamdri adumakpu khongjang loi tara police na fakre hairi miyoi lising ani romna chathaki ba maira rally aduda Manipur gi apun bagi saktam kai be yaroi Bharat Sarkar gi kangluf naiba thoksil yaningde long live Manipur haiba kholau sing su longminaki Makha tarakpada Kokomi gi khongjang sing da su All Wangjing Youth Organization na mapung phana sogat kani haina committee na fongdorakle nakan amaromda Bharat Sarkar amadi Asian IM gi santi gi wari gi warosinda Manipur gi saktam kaibe aba wafam yarak labadi Manipur ima gi damakta thawai kathokani Manipur miyam gi apam bagi matung ina Akhanaba assembly mifam ama kauduna achetpa firap launa bahaibada ngasi gi lengak asina yadriba asina takpade Laivaki irangdagi CM gi form ne hena lurabra haina sungnu kendra ge MLA ke Ranjit na haikre wafam masingasi wangu nupa maruf market seta Kokomi gi liching makhada changsin khiba miyang gi section wakat mi form da saruk yakhiba sungnu kendra ge MLA ke Ranjit na haikibani mahangna haiki hauzik waliba lengak asina masagi aningba apamba amata pangthok pangamdre center gi lusing basingi yaka yengduna chetle CSO sing amasung miyamna irang hobiganu haina themduna leire haiki BJP na mathong na parati Manipur ki territorial integrity ka kuma condition am to da heroi apon da dai laure husila pho ai ne na pho ka lai pai pho ya home minister unar ka du hai ada hai chief government no ki dai do ka shu to roi sum so da roi hai di central su BJP ko me le mo su su BJP ko me ni dai lo bi ona nasi da bi mai ra phamba Maira Sapirano,
सिटिजन प्रोटेस्ट तौबीगनु CSO मयामसु इरान सागतपिरनु होम मिनिस्टर को अखोय सीओ नामरे मरुगी दायित्व अखोय लौरे लोइने इशू Karigumba Manipur Lengakna Prime Minister amasung Center Lengaki wafam da thajaba leire hairabade State Lengaka chatminari ba MLA Nimfuna Manipur kahen loi haibagi thajaba du lamdam masigi miyamda piba ngamgadra haina Lengak asibu sogali ba MLA Nimfuda khundrakpam kendrage MLA TH Lokeshona Fongna wahang hangkre Kokomigi mideng makhada miyamna sangsiliba khongjangbu sogal aduna Pangaida Leiba Lining Tow Community Hall dang asi Maikai Adongi Maira Paibi amasung club sing na sindona pangthokiba Jackson Wakat mi famda sarukya kiba MLA Lokeshwar na makhataraduna lengak asida yauriba MLA Nimfuna Naga Santigi Warina Manipur kahen loi haibagi thajaba piba ngamgadra haina suhangki Amit Shaji na Honorable Prime Minister na makhoi statement thok de kari no why adu ibore gadi wana thita ma prema na thadi bi bale gadi makhoi ga seminar bas ka seminar MLA ni puse adu to na miyang bi da makna man kai bi ara bi makhoi gi hada to miyang da pibang na mata hada ma bi habetar ba honorable ni phudu na member ni phudu na MLA ni phudu na Ado le assurance praja ki namuta mukoi kulaga makha email ni praja jingura email suna thaja ba thamira bra honorable chief minister singa harba lemindra email ni puda adi thaja ba ne ba do sai perang mani dem ta miyam da khanan biro mayangi Kokomi gi khongjang sawatuna kha potsangbam nupi love amade club sing na punna khusamnaduna kha potsangbam community hall da section wakat mi fama mangarang pangthokre Thoramduda Sarukya Kibi ke Fajaton Devi ex Upapradhana India government amade nation IM anigi santigi warida kari yauri miyam da mayek sengna khanghalu Manipur gi interest sokadaba wafam laklagadi miyam na siba ki dana khongjang kya sangsingani haiki Yamlaba miyam na Sarukya bagaloina na human chain semdana Manipur gi apun bagi saktam kai biaroi long live Manipur haiba kholau kya sulauki Paugi marathana tenber break am luxury Iramdama simaktada sajaba kanglagi polam sing fangbiragani luhong panthana lakpada miyamgidamak laizare laima kabo loinana luhongbagi akhanaba discount su pizari akupa marogidama contact tawiyu 8131877217 natraga 9612056941 Kangla kabok chabiyu yamna hawbani Break matung da mayam bamukan taram nokcheri makhataba pau pizari Department of Minority Affairs Government of Manipur gi sentang makhada Manipur Small Farmers Agribusiness Consortium ama Uplift People Trust ka kusam naduna the banana sudo stem fiber extraction and value addition project among asi hangang mayai lekai da hangdokre hangdokpagi thoramasida chief guest oikibi agriculture Manipur gi director IAS Lantan Pui Bansongna Fongdorak padang asi pangthokliba project asina lamdam asigi longmi singda kana bapiba ngamlagani haiki Manipur State Council All India Youth Federation na lebak asigi miyamna Naga amadi Bharat Sarkar gi santi gi wari gi waroi sen mayek sengdriba fauba harau kumai amatada saruk yabidana ba appeal tawrakli Federation asina thadorok pa cherol amana makhata na hai Naga gi wathok miyam da inthok tuna thamba yaroi aikoina mire mikhal pangthok lebasi miyam gi chiraba tanjada mihut haibasigi wahan thok lehenbiu mayek sengdriba fauba lebak asida makhal amatagi harau kumai pangthok pagi artha leite Athauba sing ningsing numit lamdam asida khundariba tongan ba kanglup sing amadi chingmi tami miyam hupna khusamnaduna mapung phana ngarang pangthokre haina aina thingkraba lalholo pripaki cherol amana hairakli cherol aduna hai thoramasi luf asigi red army gi general headquarter 701 Suba Battalion Technical Headquarter Base Area Sing Transit Camp amadi Training Center Sing da pangthoki Thoramadu gi saru kamoina ngasi numidang kangleipaki yumthong kayana Thongal da maira katuna athoba singi mafam da ikai khumna botki 701 Suba Battalion da pangthoki ba thoram da Red Army gi Chief of the Army Staff na athoiba mithunglen oina maira chukhatuna thoram adu hogdokpaga loina na machu taret ki firal chingkhatki Laikhidraba athoba athobi singi mafam da minute ane tumina leptuna yawol gi ikai khumna ba utpana thoram adu gi mapungoi ba sakta moiki Ngarang nungthil Imphal East District Police ki kangbuna khurai Haikru Makhongi area dagi miyoi ama tongan ba soft cave
kunda haptuna purapa number 4 ga konana fare farba miyoi adu kairang maning laikai dagi MD Salim chahi kuntaruk apokpa MD Salam kawi miyoi adu fagatlaba polam sing aduga loinana haingang police ta sinakre hairi Lamding Educated Welfare Association Thobal District Sangayum from Mamang Laikai amadi Local Youth Welfare Association na Nisagi Mayokta Sangsilakpa Khongjang Isaruka Moina ngarang numidang Sangayum from Nongfong Mamang Laikai dagi Nisa sizinaba miyoi ani fagatlaba matung amuk hana tawdanaba pautak piduna imung manunggi miyoi singda kusinakre Thobal District ki manung chanba Khongjom Laibung da leiba Thoksom Menjorgi machanupi TH Mema amadi imung manunggi awabada kharada oirba sung mateng oingnaba haiduna District asigi SP Dr. S Ibom Chana luchingduna tengbang polam sing kusinakre ngasi kusinakhiba tengbang polam sing aduda chana thangnaba amasung firol kaya yauri Bharat Sarkar na mirol binupi singbu ngak senduna afaba chinjak pizaduna asoi angam thokpadagi ngak thoknaba paikhatpa thorang Pradhan Mantri Surakshit Mantriva Avian PMSMA gi makhada District Health Society and Block Program Management Unit Khopum None District na sinduna asa Angalwadi workers singda nupi gi health benefit scheme gi matangda awareness pi bagaloinana mirol binupi singbu check up tawbagi camp ama primary health center Khopum dangarang pangthokre thaurumga mari leinana Dr. Mina Siramna Athapa Chinggi lamda maruaina health center da radiologist amade gynecologist leitaba mafam singda PMSMA gi makhada private sector gi doctor singa loinana miron binupi singbu paisa amata tinghandana safe birth planning tobiduna angang unabada asi ana thokpagi chang hanthanduna masa phaba mama amadi masa aphaba angang pohananabagi pandamda thaurang si paikhatpani haike check up camp aduda state nodal officer maternal health Dr. Mina Seram gynecologist Dr. Bilasini Tayenjam radiologist Dr. Ruhigov gynecologist Dr. James Ilangbam amadi PIC gi Dr. Marie amadi nursing yauna miron bi humputareta check up tawbaga loinana test kya lemna tawki amadi hidak langthak su lemna piki thormaduda UNICEF ki consultant Arun Maitram amadi maruiba official gi miyoi kya susar kya ki obstetric complication haibadi angang mathanga onana laibana chingba mayam asi akoi laboratory test clinical examination amasung ultrasound tawduna khangdu oga matam chana makoi si manage tobiba lying biba adai mafam sida ngamdraga na higher center da refer tawba si akoi main objective ni akoi PMSMA program si Humpuma Suba CRPF battalion amasung Nagaland sector gi IPS IGP Ansuman Yadav ki meeting makhada civic action program lisingani taramapan kungi saruk ama oina ngasi Achan Bigai football ground da interbilles knockout football tournament ama hodokre football tournament aduda lamdam adomda laiba football team nipana sarukya ki hodokpagi thormasida Humpuma Suba battalion CRPF ki commandant Omkarnath Singh na chief guest oina saruk yaraduna mahangna thadorakba press release ki warol da hai lamdam asida football bu pabjaba inkhalak liba naha kya leiribasina akhang kanba amasung discipline hena hengat hanbagi wakalonda football match assistant bani matung tarakpata su lamdam asigi sanaro kya national amadi international gi thakta yauduna lamdam asigi mai purakani haiki aroibada maroiba pau amuk hana pizari Kokomi gi khongjang sagatuna miyam amadi mahairoi singna khongjang sangsin beleptre MLA gi mayumda Maira rally chatuna thomjin khre police na tear gas kaptuna tankhai khre aso apan nan khre amadi Congress MLA Ranjit amasung Lokeshorna lenga kasida yauriba MLA Nimfuna Manipur kaheloi haina miyamda lautho o haikre Hauzuki wanadi Manipuri pau matang sida losinjare medeng tabir bisingbo amuka hana krumjari
ꯇꯧꯕꯤꯌꯨ